Water Resources samadi Disaster Management ki Minister Awangbo New Mainang ngarang phongdokhiba koigi Lungaini Festival 2024 da pangthokiba thoram aduda koigi phongdokpiba matamda haitare koigi Manipur da thokliba irang asida koigi nagasingna achumba haiba khaki roidabani aduga hairiba irang asi loisinba honabada nagasingya chauba thodang lawgadabani aikoi isana irang asi loisinba honadana atoppada tainabana irang asi waroisin purakpa ngamloi haibagi wafam amakhak thengnaje oja masi yam chumba wafam nena su lawjai ojagi wakhalonda thambiriba wafam sida kamaina haibiningi thambio za roi boina Lungaini Festival like bema khoi naga singi oiba maru marang kunbagi aitar ko adumba hobagi kumai amane ado sai khudingi yam saung saung pangthopani ado hanakti chau saung pangthopte Tamenglong district headquarter da pangthoi maruda minister awangbo ni maina phada bafum kara adum thami loction ba yaba thabak ko thokpa yaba wafum mayam yawi maruina hojiki Manipur thoiba tangdul ta da film sida naga singna tum yeng lei mong si manuaite ma lan yaw si habna te ko ke bara ma taw si habna te ko aduna tangbu ko Manipur lei si pur hom ne na sarang khaido kada nu su toroga kari no lobu yaba role ma loraga asigi erangsi muslim bagi thudang do loning bagi ma ma thambare aduna minister ge khumsi taram no wei aduga handaki matang sida naga singna loriba magi role si khoi adum yengba adu babuk oi bagi themda adum ui mi khara akangna ba khara natana sai awaba tare haiba maitai singi manaka su laga nongota kamai tawduna noina waris kamai kam warge or karino hi matana mata su leraga saaba phangjadaba den sekpa phangjadaba khoi maitai gi keno sing su amata su moi kalaba yai ko piraba yai ko matai tangba yai ko UNC na ngasibu karantre mateng tang akoi Manipur to ko maitai to na kuki gi kangu da su salaga moi mateng tang bi adu su pang bi adu orgadi taminna lei object torga lei adu akoi masel si adum moi masel adum tawna ki jan oina adum khanba gi pot ma sum thadok padu minister sina pamgado mande adu na wakum si mana public function nama da phongjor panena ai sai thamjari hoi thagachari oja ngasi gane di matang asida I paw do yumfam oiraga khamina si I paw hairiba tharamasida caller singna thambirakpa pausingda online guest ki wakhalon tamina ba matang asida loisinjari online guest oja Hemant Kumar Ningomba chief editor sanale pak pause oja bo roi boina ikai khuna jabugaluna na thagachari